Mayam Kurumzari, Mayam Gasigi video Sidi, exam time, exam Matamda, Mama Pa Oiba, Amasung, Kairo Lekai, Juntanga Tanaba Singi, Kari Roll, Bage Habamata, Habadugi Matandani, Mayam Kanglipanga Yaipare, Meteli Panga Yaipare, Aduga Malem, Dele Vidiba, Mayam Puramoksu, who in a Hana Kurumzari. Mayam exam houdingegi koina kharani mamangda tha maguba mamangda koina icha singbu mkhoi entertainment haiba tare ko khoi park ta koiba gumba adragana achapot mkhoina sajaningba koijaningba moigi tawbodo khara mkhai tawbibam thoi sina ahanba step ni haibadi mkhoi wakhal mathang thadagi moina exam gi oina khara cheksinna imung manungda मखोइबु हाइबदि तौरगा थंगदबनिना मखोइगी वखल पुकनिंग दु मोइ खतंग अखोइन हराव हनबिबा असि मथौ याम तायेना खंजै अदुगा अनिसुबदा लाइरिक अखोइना एग्जाम दौसलबा कांदा अखोइना आंगांसिंबु याम मखोइबु जैबि नांबिदबा लाइरिक पाउ गाना हाइरगा तुम्बा चाबा खंदंगै अखोइना मोइबु पंगचैदा जैबि पंगांदा गांबिबसि अखोइना तौफम थोकते मरमदि लाइरिक पागदबसिदि सही चुप्पसि गी सही हौरकपदगिनि अदुगा अखोइना लोरकम मतमदा मखोइबु गिरि 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 हेक तकपसे मखोइगी यामना कनो स्ट्रेस ओइ हाइबा तारेको aduna mukhoida khoina adumaina pressure se piroidabani tapna tapna themaga magi laiki tang se tobigadabani aina haijaningi aduga ahum subada makhogi chinjak se haijaningi chinjak tudi khoina karino haibada exam na naksal abadi khoina khara thapingaida oina khoina hawa bijaningba nga thongbabu oiro khoigi mखोइना चानिंगबा दु बिजाइबिरागा अदुगा एग्जाम गी मनुंग ओइरिङैददि खोइना मखोइबु थाव थुम ओइबा अदुगुम्बा हक्चांग द सोकदबा मोर वसाबगुम्बा अदुगा मपानगी पोचै मखोइना चानिंगबा फुस्का लैरी अदुगा बर्गर अदुगा अदुगुम्बा अखोइगी कैनो ओइबा मपानगी पोचैसे पिजाबा फत्ते हाइजनिंगी मोमोदगी चिंगबा अदुगुम्बा अखोइना सिगिसे अखोइना खरा एवॉइड तौबिबना फै मरमदि एग्जाम मनुंगदा अखोइगी हक्चांगदा नाबा येकपा पुक नुंगाइतबा अदुगा लोक थुंगबा खोपा तौबसि याम साथिना अखोइगी मांगदौबा लैबनिना अदुगा अहुम सुबदा मखोइबु मखोइना एग्जाम मनुंगदा लाइक पारिबा मतमदा कनो तौबिबा तारे मखोइना ngsaigi ayuki nungthingi nungdangi paraga leiba matamsida mखोइना stress oiba mखोइगी brain se waba matamda khoina mखोइबु mखोइ माना पामजबा moi tv jengba पामजब्रा रगना मोबाइल यंगबा पामजब्रा हाइबदु मखोइना यंगजनिंगबा मोबाइल हातक पाइगे हाइबदा खोइना थिंगबम थोकते मरमदि मा अदुम हजिकी मतमगी अंगांगनिना मोबाइल खोइना यंगनु तौरनु हाइबसु जादबनिना अदुम यंगगा लाखिबनिना मतम सांगदबिदा मागी वखल पोथाफम ओइना माना वाना लाइक पारुबदु पोथाबा ओइना मागी मोबाइल नत्रगा टीवी सी सिनेबसी कायदब्रा हाइना अहागना खंजै मथंगदना खोइ ख्वाइदगी मरु ओइबा खोइ पॉइंट से करिनो हाइबदा एग्जाम गी मनुंगदा इचासिंगना लाइक लाइसु पारिङे मतमदा इमुंग मनुंग लांहनदबा माबु लाइक पाबगी तोंगानबा मफम पिबिबा को अदुगा तौबा हाइतारेको खोइ खतना चिनेदबा ममा पाइ खोइना लाउनबा खोइगी वहाई अमदगी करिदगी चाइसिंग लोइरबा लोइद्रिबा हाइबदि कई खंगदे खोइगी खैतक तर्क तंगरबा हाइबम लैदना अदुगुम्बा चे तौबिदबा अदैदि अंगांग लांहनदबा असि यामना मरु ओय हाइबदि माइ वखलदा अदुगिदु माना तासलगा माइ लाइकदा खोइना मांगबा तारे मांगी हाइबा तारेको अदुगा मथंगदना मासी लाइक पा मतमदा ngahak yam toy toy na hagwalandaba हाइबदि सुम लैदना माना बाथरूम चटनिंगबा चा थनिंगबा अदुगा गी संगोम थनिंगबा इसिंग खोरांगबदा खोइना तोयना तोयना हाइबदि हे हे चंगा मागी मथौ ताबदो हंगबीबा अदुगा चा इसिंग अमा संगोम नुम थनिंगबदो पीबीबा अदुगा मरु ओइबा पॉइंट अमना
ꯑꯩꯈꯣꯏ ꯀꯣ ꯑꯉꯥꯡ ꯈꯔ ꯆꯥꯎꯕ ꯀ꯭ꯂꯥꯁꯀꯤ ꯑꯣꯏꯔꯒꯕꯨꯗꯤ ꯑꯣꯏꯔꯦ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯑꯉꯥꯡꯅꯤ ꯑꯗꯨꯒ ꯃꯣꯏ ꯁꯥꯟꯅꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯄꯣꯛꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯁꯥꯟꯅꯔꯒ ꯂꯥꯛꯈꯤꯕꯅꯤꯅ ꯁꯥꯟꯅꯕꯗꯁꯨ ꯊꯤꯡꯕꯤꯒꯅꯨ ꯑꯗꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯒꯤ ꯋꯥꯡꯃꯗ ꯂꯥꯜꯂꯒ ꯆꯠꯍꯟꯗꯕ ꯀꯣ ꯑꯗꯨꯝ ꯁꯨꯃꯥꯡꯗꯒꯨꯝꯕ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯃꯥꯅ ꯒꯦꯝ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗ ꯊꯤꯡꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯗꯦꯕꯂꯞꯃꯦꯟꯗ ꯌꯥꯝꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯃꯥ ꯑꯗꯨꯝ ꯄꯥꯔꯤ ꯃꯥꯅ ꯊꯦꯡꯅ ꯄꯥꯔꯒꯁꯨ ꯃꯇꯣꯝꯇ ꯃꯥꯅ ꯑꯆꯤꯛꯄ ꯐꯤꯂꯤꯡꯁ ꯐꯥꯎꯗꯅꯕ ꯑꯩꯈꯣꯏꯅ ꯁꯪꯕꯤꯕ ꯊꯦꯡꯉꯕꯁꯨ ꯁꯪꯕꯤꯔꯒ ꯄꯥꯍꯟꯕꯁꯤ ꯌꯥꯝꯅ ꯃꯊꯧ ꯑꯣꯏ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯋꯥꯈꯜ ꯁ꯭ꯇ꯭ꯔꯦꯁ ꯑꯣꯏꯍꯟꯗꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯄꯥꯁꯤꯡꯅ ꯈꯠꯅ ꯂꯥꯎꯅꯗꯕ ꯍꯥꯏꯗꯣ ꯑꯗꯣ ꯑꯃꯅ ꯄꯣꯏꯟ ꯑꯃꯅ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯏꯆꯥꯁꯤꯡꯅ ꯄꯔꯤꯈꯥ ꯇꯧꯔꯤꯉꯩ ꯃꯇꯝ ꯄꯔꯤꯈꯥꯒꯤ ꯑꯦꯛꯖꯥꯝ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯑꯩꯅ ꯃꯁꯤꯒꯤ ꯄꯣꯏꯟꯁꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯑꯩꯉꯣꯟꯗ ꯐꯥꯎꯖꯩ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅ ꯂꯩꯗꯅ ꯑꯩꯈꯣꯏ ꯕꯥꯔꯇꯣꯟ ꯇꯧꯔꯛꯄ ꯎꯁꯣꯞ ꯆꯥꯕ ꯈꯣꯠꯄ ꯁꯤꯒꯤꯁꯦ ꯈꯔ ꯃꯈꯩ ꯑꯩꯈꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯔꯝꯃꯣ ꯏꯃꯥ ꯆꯠꯂꯨꯒꯦ ꯍꯥꯏꯕꯁꯦ ꯁꯤ ꯈꯤꯇꯪꯗꯤ ꯑꯩꯈꯣꯏ ꯑꯦꯚꯣꯏꯗ ꯇꯧꯕꯅ ꯐꯩ ꯃꯔꯝꯗꯤ ꯃꯇꯣꯝꯇ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯈꯣꯠꯂꯒ ꯂꯩꯍꯧꯕꯁꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯁꯦꯞ ꯆꯥꯗꯦ ꯑꯗꯨꯒ ꯄꯨꯔꯒꯁꯨ ꯆꯠꯄꯤꯒꯅꯨ ꯑꯗꯨꯒ ꯅꯣꯡꯃꯈꯛ ꯍꯥꯏꯕꯗꯤ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯄꯨꯡ ꯑꯃꯒꯤ ꯑꯗꯨꯒꯤ ꯎꯁꯣꯞ ꯆꯥꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯅ ꯃꯤꯅꯗꯤ ꯀꯅꯥꯒꯨꯝꯕꯗꯤ ꯍꯥꯏꯅꯤ ꯑꯦꯁ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃ ꯅꯪ ꯑꯗꯨꯏꯗꯨꯅ ꯀꯩꯗꯧ ꯌꯥꯄꯣꯠꯅꯣ ꯀꯔꯤ ꯃꯥꯡꯗꯣꯏ ꯄꯣꯠꯅꯣ ꯁꯥꯊꯤꯅ ꯃꯥꯡꯉꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯗꯨꯅ ꯚꯥꯞ ꯁꯥꯔꯒ ꯚꯥꯞꯅ ꯗꯣꯂꯥꯟ ꯁꯥꯔꯒ ꯂꯩ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯏꯃꯥꯟꯅꯕ ꯉꯁꯥꯏ ꯊꯦꯡꯅꯈꯤꯕ ꯏꯃꯥꯟꯅꯕꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗ ꯁꯦꯠꯂꯛꯄ ꯐꯤꯗꯣ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯋꯥꯈꯜꯗ ꯑꯗꯨꯅ ꯚꯥꯞ ꯗꯣꯂꯥꯟ ꯁꯥꯔꯒ ꯂꯩꯕꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯗ ꯌꯥꯝꯅ ꯃꯇꯝ ꯃꯥꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯄꯔꯤꯈꯥ ꯃꯇꯝꯗ ꯃꯔꯨꯑꯣꯏꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪ ꯀꯩꯊꯪꯅꯕꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯂꯩꯕꯅꯤ ꯏꯄꯨꯕꯣꯛ ꯊꯣꯛꯄ ꯑꯗꯨꯒ ꯏꯃꯥꯕꯣꯛ ꯊꯣꯛꯄ ꯃꯥꯃ ꯈꯨꯔꯥ ꯁꯨꯝ ꯀꯣꯏꯔꯛꯑꯒ ꯃꯌꯥꯝ ꯋꯥꯔꯤ ꯖꯥ ꯁꯥꯔꯒ ꯏꯃꯨꯡꯗ ꯂꯩꯕꯁꯤ ꯏꯃꯨꯡꯗꯨꯒꯤ ꯃꯥꯒꯤꯗꯨꯒꯤ ꯀꯩꯅꯣꯗꯨꯅ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯑꯣꯏ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯃꯈꯩꯁꯦ ꯑꯩꯈꯣꯏꯅ ꯈꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯜ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯍꯥꯏꯕꯗꯤ ꯀꯣ ꯁꯃꯥꯖ ꯑꯃ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯥꯒꯤ ꯑꯩꯒꯤꯁꯨ ꯏꯆꯥ ꯂꯥꯏꯔꯤꯛ ꯐꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯄꯨꯝꯅꯃꯛꯀꯤꯁꯨ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯊꯝꯕꯤꯕꯅ ꯐꯩ ꯍꯥꯏꯔꯒ ꯃꯌꯥꯝ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯍꯥꯛ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯈꯨꯔꯨꯝꯖꯔꯤ